I'm Impact News ne Raj Nongthombam Manung HUTNA hariba 360-degree analysis of news and events ta mayam butram lokchari. Hojik leiriba Manipur gi tangdu leita daba phibam charaga sida hariba tongan ba thodo wathok sing launam gi damakta ayuk numidang khaidana mapam khodimakta chaliba lamdam asigi paumi sing haiba tare journalist sing na chathok jasin tabu matamda khudong chadaba yamna mayoknari maruina mayokna basi koigi security personnel singi mayok tagi maikai digi haiba tare adusu kui center digi lakpa central forces singi maikai digi kudong chadaba natraga pau phawna daba haigadra natraga ahen ba aggression khara kui paumi sing na thengnari haiba tare so paumi sing asina receiving end lebagi pausi haukiba numit kharani sida dum toina targli ahan basi mege tang kungani thoi digi hore mege tang kungani thoi gi new chekon gi irangi thokdok sida madugi pau cover to bachelo ba paumi ahum koi Indian Army gi jet regiment na sathi na phurakibagi pau lekhre hariba paumi ahum si phurok matamda makhoi gi akoi khujik paumi sing si koi crisis si report to chab matamda press thaba akoi amju na issue to ba jacket habatare vest loi lidibani adana press na chawna tharabani adu gi mathak tur I card su mu display torga chali ba paumi ngakani modu una makhoina sakang bigi de aduga even makhoi gi jacket phawban mitu da segai khibagi pau lei aduga nongmei chingdon da makhoina namkhiba photo video na chingba su loina muthalan khibagi camera da aduga asang ba chai pair ga koitan ta laga fu chai khibagi thoduk si mege tang kungani thoida thokhi Manipur miyamna madu yamna nungai ta ba thodo amoina launa ki madu matung tarak pada haiba targadi kogi mege tang kunga taruk asida rapid action force ki personal ahum na koi new chekon da koi sagi dukan ama mai thadong nam honar mi pau CCTV gi footage te ukre madu makha tarak pada mo mege tang gi kunga mapan sida sina koi paumi se koi Sangai Express ki correspondent ni El Nilo hari basi thoi ba thodosan Imphal East ki Saijang Patni maduda army amade Assam Rifles gi khutpu mana mana namba photo video sing andu muthal handana koi gi freedom of expression hai batare maduda yam chauna singnaba lekhre numit asimakta da habata mege tang kun gama panda Imphal West ki naurem thongda su repression force ki kangbu mana manaba pauche gi paumi el kanta da chaina kalakhibagi pau leire madugi matung tarakpada ngarang numidangi latest pau hai batar ngarang numidang si junge tang tra truke numidangi pung taraga mitra ngasoi sida koi Sangai Express ki paumi su oriba aduga hujik all Manipur working journalists union gi general secretary su oriba A10 mana office ki thabak luarba matung da numittu gi pau luar matung sidang mayum hanbagi lambi sida koi gi amjum asimaki sports ki secretary oriba aduga sanalaiba ki pauchi khagem khagem hai batare makhoi je singjam maida thengnabdu punna chamina hai batare aduna kawai or pum matam sida singjame police station ki mamang hai batare so area sida leramba rapid action force again rapid action force ki personal sing thengnare makhoi na kham matam dur yarani haidana amana di chalale adubo atobam na chatpa yaro hena thingabo matung sida paumi mawa logdi haiduna hindi da su koi akampet ngang hai batara akampet ngang bolona paumi mawa logde nakoi na sa soning brand targa nakoi gari soning bra haraga laktan ilakpagi pause amuk lere aduna ngarangi thawdo si latest incident asida su amju all Manipur working journalists union amadi editors guild Manipur AGM ani gi ngasi gi emergency meeting ama lor matung da resolution lore 48 hours ke manung da masida chenari ba personal sing asigi mathakta matik chab action lakho kadamni otherwise akan ba khongjing lakani habagi wafam sing koi press note thokna sing ba lere adun live wafam di haukiba numit kharni sida within 20 days the journalists sing asina receiving end laiba aduga maru in rapid action force amadi others central paramilitary forces and army gi ahin ba aggression sing asi paumi sing na journalists sing na receive to by the receiving end laibagi mamitari aduna swai area sida paumi sing gi protection aduga masida paumi sing gi maramda paumi sing gi freedom moina paulo bochathok jen to matamda leigadaba mayam sima gi right mayam si central paramilitary forces army singna masi understand tawdriba karigano intentionally tawdriba haibna singba wahang mayam sulai hariba wahang sing sigi matang sida khana ne matang si impact news ki manung hunage tharam da links no leibire basi joining us tonight on manung hutna socio-political commentator Oja P Sonamani ni hamto Oja Sonamani Butram Mokchari. Welcome to the show. Appreciate you joining. Also joining us all Manipur Working Journalists Union AMWJU President Oja Kakchingtabam Bijoy ni Oja Bijoy Butram Mokchari. Welcome to the show. Appreciate you joining too. And also joining us Editors Guild Manipur EGM gi President Oja Khogendra Khomdram ni Oja Khogendra Butram Mokchari. Welcome to the show. Appreciate you joining too. Ahan basi Oja Bijoy tilak Oja Bijoy